Jcre group ka MEGA group ani Kahi Marakta Memorandum of Understanding sign Tounakhre Siroi Hall Imphal Hotel da pangthokiba MOU sign Tounabaki thoramaduda Jcre group Manipur India gi CEO L Niranjan Singh Mega Mirai India Private Limited ki director Sanjay Gautam Mega Group ki director Simizuran Mega Mirai Private Limited ki assistant director Khawai Haruka Mega Group ki manager Chiba Hironori Sarukyaki thoramaduga mari leinana Jcre gi general manager adhikari mayum Susanta Sarmana Fongdokibada North East ki naha sing na tongan balamda Japan da thabak tawnabagi damak language testing loiduna khallaba matung Mega Group na visa passport transportation amadi tha amagi support piduna naha singbu thabak fanghanaba haiba warol sing yauri haina fongdoki adu ngasi akoi ga moiga sign tawnagadaba MOU mutual understanding na koina sign tawnagadaba MOU si matang da haijaragadi Japan da husik se working population se yamna hantarak paga maru mari lainana Jcre group na akoi gi Northeast ki youth sing si magi chanaba domain skill training ibadi hospitality healthcare and IT sector da koina training piraga amasung domain skill amasung language training Japanese language training haitare masigi Japanese language training siga piraga Jcre da Imphal da amasung apege Guwahati center amasung Delhi center da koina training se piraga Mega Group na jike hai bangang sing se moina language se pass to go matamna level lay language ki level 4 se loy go matamna koi Japan da thabak pina bagi thabak tawna bagi adukumba koi gi collaboration ma koina tawjabani ngasi se hujik sigi MOU se ngasi officially koina tawjaba se ko Japan dagi makoi gi director assistant director amasung manager aduga director moigi group moigi su division yami moigi group mi mari Japan dagi ngasi lakani falda